ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯇꯧ ꯃꯑꯣꯡꯁꯦ ꯎꯕꯗ ꯅꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩ ꯎꯠꯄ ꯌꯥꯗꯕꯅ ꯎꯠꯇꯔꯦ ꯑꯗꯣ ꯃꯣꯏ ꯂꯩꯔꯤꯕꯁꯦ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯥꯟ ꯃꯐꯝ ꯌꯧꯅ ꯆꯪꯉꯛꯄ ꯉꯝꯗꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯣꯏꯒꯤ ꯃꯇꯦꯡꯁꯦ ꯇꯧꯕꯗ ꯊꯃꯣꯏꯗ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯄꯣꯛꯇꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯇꯧ ꯃꯑꯣꯡꯁꯦ ꯎꯕꯗ ꯈꯥꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯋꯥꯔꯤ ꯍꯧꯖꯤꯛ ꯑꯁꯤꯒꯩꯁꯤꯒ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯍꯥꯟꯕ ꯐꯪꯅꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯐꯪꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯃꯦꯟꯗ ꯑꯁꯨꯝ ꯇꯥꯛꯄꯤꯌꯨ ꯑꯩꯁꯨ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯃꯤꯡ ꯀꯩꯝ ꯍꯥꯏꯕ ꯃꯊꯧ ꯇꯥꯗꯦꯀꯣ ꯅꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯊꯝꯒꯗꯕ ꯋꯥꯐꯝꯗꯣ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯀꯩ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯂꯩꯔꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯀꯩꯒꯨꯝꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯕ ꯂꯥꯛꯄꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯑꯗꯒꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯁꯦꯡꯅ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯅꯤ ꯂꯨꯞ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯦꯜꯒꯤ ꯂꯥꯟꯅ ꯗꯤꯃꯥꯟ ꯂꯥꯛꯑꯦꯅ ꯄꯥꯎꯗꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯂꯥꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯏ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯟꯇꯤꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨ ꯄꯤꯒꯗꯕꯅꯤ ꯑꯗꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯂꯩꯖꯗꯦ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯆꯤꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯁꯦꯡꯅ ꯉꯝꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯉꯝꯖꯕ ꯈꯔ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅꯁꯨ ꯅꯆꯥ ꯅꯅꯥꯎ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯔꯤꯁꯦ ꯍꯦꯟꯅꯁꯨ ꯄꯥꯡꯒꯜ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯊꯧꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯩ ꯊꯝꯖꯒꯦ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯣꯏ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯂꯩꯔꯀꯥꯟꯗ ꯅꯨꯡꯁꯤꯀꯣ ꯏꯅꯥꯎꯍꯣꯏ ꯏꯆꯦ ꯏꯆꯟ ꯏꯆꯥꯍꯣꯏꯅ ꯂꯩꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯔꯣꯏꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯅꯣꯏꯒ ꯂꯥꯟꯗꯥꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯅ ꯂꯥꯟꯗꯥꯅꯔꯤ ꯍꯥꯏꯕꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯛꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯑꯋꯥꯕ ꯀꯌꯥꯃꯨꯛ ꯌꯥꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯁꯦ ꯑꯁꯤ ꯈꯛꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯑꯋꯥꯕꯁꯦ ꯁꯦꯡꯅ ꯅꯛꯅꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯁꯦ ꯑꯗꯨꯝ ꯀꯨꯝꯃꯛꯑꯀꯥꯟꯗ ꯍꯧꯔꯛꯄꯁꯦ ꯃꯣꯏꯅ ꯉꯥꯛꯇꯅꯦ ꯍꯧꯔꯛꯏꯁꯦ ꯍꯧꯔꯛꯄꯗꯨꯗ ꯖꯁ ꯑꯩꯈꯣꯏꯗꯤ ꯗꯤꯐꯦꯟꯁ ꯇꯧꯕ ꯈꯛꯀꯤ ꯋꯥꯅꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯇꯞꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄꯁꯤꯁꯨ ꯃꯣꯏꯅ ꯈꯣꯞꯆꯜꯂꯛꯄꯁꯤꯁꯨ ꯁꯦꯡꯅ ꯄꯨꯡ ꯐꯥꯔꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯪꯈꯛꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯄꯅ ꯑꯋꯥꯠ ꯃꯔꯝ ꯑꯄꯥꯁꯨ ꯂꯩꯔꯤ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯑꯋꯥꯠ ꯑꯄꯥꯗꯣ ꯍꯥꯏꯗꯤ ꯀꯩ ꯃꯌꯥꯝꯅ ꯋꯥꯠꯂꯤ ꯈꯪꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯁꯦꯡꯅ ꯃꯌꯥꯝꯁꯤꯡꯁꯨ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯀꯥꯟꯗ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯗꯨ ꯇꯧꯔꯛꯑꯣ ꯑꯗꯥ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯇꯧꯔꯤ ꯑꯃꯁꯨꯡ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯏꯆꯦꯅꯒ ꯂꯥꯛꯑꯒ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯡꯅ ꯏꯆꯥꯁꯤꯡ ꯂꯩꯔꯤꯀꯣ ꯑꯗ ꯃꯌꯥꯝꯁꯤꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯂꯧꯔꯔꯣꯏꯒꯦ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯐꯝꯁꯤꯒ ꯌꯧꯔꯒ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯃꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯑꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯇꯧꯕ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯎꯅꯖꯔꯛꯄ ꯐꯤꯕꯝꯗꯣ ꯎꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯀꯥꯞꯅꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯏ ꯀꯨꯀꯤꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠꯂꯥꯏ
masing suna lay moy gi mateng di moy mayam pun mangna tawsalli mayam su asum khangi baduni aduga kyamu yamna nakna yebase ai gi video nami ba asi mobile sine sum namjabani video se aduga kyam nakna moy gi lay yebase mayam da ulake aduga makha tana sum ibung ipasing da mayam gi donation gi mateng dagi ibung ipasing da donation pijeram basu asum ucharake engminasi इचिनाव मैम हुजे आई कौतरुक त लई असे कुकी ना कापाई बचिंग दो सिगा लरे जेंग बु इचिनाव मैम से असे असे चिंग सिगेनी से सिगा खुनगाई बिबिंग उपासिंग ना हुजे खुनगाई अखोय मैम के तमसे चिंग दो सिगा लरे से कुकी की चिंग से क्याम न ई जो मोइने सिगा मितै मरक तांगजन लैरगा सिगा लैरे आई जुम से खरा तौगे तौबा नक ननी अखोय न हुजे लेपिसे सिगेनी बिंग उपासिंग ना अखोय मैम के तमक ले से जियो कुकी सिंग से तौइसे क्या उसित्ते बद अदो मोइना कापकपदा पालिबे नंगमै से पानबे से जियो मै मरु पाना होना होना लेरी मैम उदा सी पाली पाली मैम जियो उदा उ मसा ती नोंमै कापकपदा ngatan से नंगमै कापकपै ngatan से जियो कौतुक त खुनगाई बे बिंग उपासिंगी मफमदा अखोय मपानोमदा लेबे इचिनावसिंगना मफम जौना चंगजनलगा लानफम जौना अखोयना चंगबा ngamdragasu ibung yupasingna kare kam matomongda leiri haibase mayamnasu khajing jengtang oyesu yengjanmi yenghamba changhanjaningi mafam aduga aina numituga ururaga aina aduki matik pelakti aduna numituga di khudakta video sema ngamkhidre khatang nungaitana I kapsu kapthore ado halaga kok chikpadagi video se thangaba ngamdana thanga chahodre aduna ibung yupasing amasung leiriba malemda leibe ichinaw mayam punama akoy apun boina leminaraga हारिबा आइना हुजिक पिजेरिबा जी फोन पे नते इसे जीपे नि क्यूआर हपचरके असिगी से मयामना खजि खजि तंग ओसु अंगम डोनेशन तौबिउ हाइना चैनल के माइगे सु रिक्वेस्ट तौजरी अदुगा मफम अदुगा हुजिक लेहोरिबा मतोमोंग से अखोय मयाम चंगना यंजन मिनरदी यामना नुंगाइजनी हाइना चैनल के माइगे दगी थमजरी अदु मखा ताना असुम मयाम यंगमिनसी आमा मक्तदा पारी मोम चैनल सिबु यंगबिरिबा मयाम पुनमपु इकाय खुमनजरी ngasi aina leiribase kautuktani कौतिकता इबुंग युपासिंगना असुकी मतिक अखोगी तमक्तनी आइना थवाई खुबाकता हापगा इमा लेबाक अखोय इरमदम कनबगी तमक्तनी फुरबी जाति कनबगी तमक्तने थोकलागा अखोय मयामगी लेपे इबुंग युपासिंग यंफमदा मयामना डोनेशन तौबिरकपा एमाउंट खरा खरा इबुंग युपासिंग यंफम यौना हुजी हुजी यामना मरु ओइना ख्वाइदगी हेना इफेक्टेड मफम निसी मफमसे कौतुक हाइबसे नत्रौजा अदुना असि यंफमसिगा आइना अंगंबा इबुंग युपासिंगी सीजन हाइना मतें खरा तौजरमगे अदो bateng khara tawjaramge ado ibung ipa mayam punamapu thagachari matam khuding modai bidu pakhang mona thawjanmibo oyu ado mayam si sak uttre mayam waro biganu sak utpagi tanja do yadabana uttabani mayam waro biganu khoi phone laigi ibung ipasing da mayam angam angam mateng khaji khaji nang tawbiro waina channel ge maige de su request tawjari ai horen makha ta video du lage hujik irang khara kalibani na video se yamna happa yadre yam bulla roige thagachari donation tawbirakpa mayam punamapu salo singati video si ai sak uchadre waro biganu ichinaw mayam aduga khungai bibung upasing bu amuka so hana thagachari khungai bibung upasing gi oina akhoi leiriba malem siga leiriba ichinaw mayam puna mangna thawna happy si aina channel gi magede su request tawjari loina loina na akoina nungti gi ibudo amasong line thogi mafamda akoina dhup micro meira kachawa matamda khungai bibung upasing gi yai pa thawja loina bagi tamakta mayam na meira amang katmina si aina channel gi magede su request tawjari aduga loina loina na video asiga soiran yawgiba kya yawragasu mayamna sum takpiu adu makha tana mayamda mu ucharake video se chinaw mayamdi aina haigadabadi chinaw singi mafamda malemda lebi chinaw mayam kho mayam punma oina lepminasi adu ibung upasing karma matomongda leiribge haibase akoi yengjanminasi changjanminasi mayamnasu asum mateng tawri adu oiragasu huji akoi mateng tawghare aina leithopagi matam nate kautrukta lehoriba phibam se aduki matek thamoi pelakte aduna ibung yupa amasung leiriba malemda lebe ichinaw ima iche ita imanabi mayam punamangna angam angamba mateng khajiri tangosu tawminasi mafam da yaragadi mafam jawna changjanminaraga ibung yupasing awatpa khajitangosu hangminasi aina channel ge magi degi request tawjari kabru ipage heiru khara naw piramge asi umang se geni moina lumma lummaga tawrise si moina khwai leije sida khongnang am hoije hoi asigi hek mathangi hawungje asi bawne moina komakte je moina se asi khongnang se asi gani moina lai se kuki minai hinge lai se asi khongnang se ga nak pa bu khuthina na e siga tawriba pibam se hoi
ꯌꯥꯝ ꯊꯤꯅꯩ ꯁꯤꯗ ꯎ ꯐꯥꯎꯗꯣꯔꯛꯏꯁꯤ ꯀꯩꯅꯣꯅꯤ ꯑꯩ ꯃꯌꯥꯝꯁꯤꯗꯤ ꯎꯠꯂꯔꯣꯏꯒꯦꯕꯀꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯎꯠꯂꯔꯣꯏꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯐꯝꯁꯤꯒꯅꯤ ꯀꯧꯇ꯭ꯔꯨꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗꯁꯨ ꯂꯥꯟꯁꯦ ꯍꯧꯕꯗꯒꯤ ꯂꯥꯛꯑꯝꯃꯦ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯂꯥꯟꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯂꯥꯛꯆꯕꯁꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯩꯅ ꯀꯧꯇ꯭ꯔꯨꯛꯇ ꯊꯦꯡꯅꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯑꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯈꯔꯁꯨ ꯀꯞꯈꯔꯦ ꯑꯗꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝ ꯌꯧꯅ ꯌꯥꯔꯒꯗꯤ ꯆꯪꯁꯤꯟꯕꯤꯔꯒ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯌꯦꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯪꯕꯤꯅꯕ ꯍꯥꯏꯅ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯩꯖ ꯁꯤꯡꯖꯅ ꯁꯤ ꯋꯥꯐꯝꯗ ꯊꯝꯖꯕ ꯅꯠꯇꯦ ꯄꯦꯟꯗꯕꯗꯒꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯁꯨꯝ ꯑꯩꯈꯣই ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯂꯦꯞꯄꯤꯕꯁꯦ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞ ꯖꯥꯇꯤ ꯀꯟꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯀꯨꯀꯤꯅ ꯀꯃꯥꯏꯅ ꯂꯥꯟꯗꯥꯔꯛꯏ ꯑꯍꯤꯡ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯂꯩꯍꯧꯔꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯂꯩ ꯑꯁꯤꯁꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯣꯏꯕꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯒꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝ ꯌꯧꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯑꯋꯥꯠ ꯑꯄꯥꯁꯦ ꯀꯩꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯧꯇ꯭ꯔꯨꯛꯇ ꯑꯩꯅ ꯐꯪꯅꯔꯛꯄ ꯊꯦꯡꯅꯖꯔꯛꯄ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯩꯅ ꯈꯔꯃꯗꯤ ꯍꯥꯞꯆꯔꯦ ꯌꯥꯝꯅꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯔꯤꯀ꯭ꯋꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯇꯧꯅꯔꯤ ꯃꯇꯦꯡ ꯇꯧꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯇꯦꯡ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯩꯃꯤꯟꯅꯔꯣꯏꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯅ ꯈꯪꯗꯕ ꯃꯇꯧ ꯃꯑꯣꯡꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯨꯝ ꯎꯕꯁꯨ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯣꯏꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯗꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯏꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯤꯠ ꯄꯥꯡꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯄꯨꯜꯍꯧꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯟꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯟꯊꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯋꯥꯠꯄꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯀꯠꯊꯣꯛꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯤꯒꯩꯁꯤꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯀꯠꯊꯣꯛꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯄꯩꯁꯥ ꯃꯣꯏꯒꯤ ꯂꯥꯏꯐ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯕ ꯃꯣꯏꯕꯨ ꯍꯩꯊꯔꯒ ꯊꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯋꯥꯠ ꯑꯄꯥꯁꯦ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯍꯧꯔꯤꯕ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯌꯧꯍꯟꯖꯅꯤꯡꯉꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯀꯔꯤꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯋꯥꯁꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯂꯧꯔꯛꯇꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒ ꯑꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯔꯥꯡ ꯇꯧꯅꯕ ꯑꯗꯨꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯒ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯄꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯀꯞꯊꯣꯛꯎꯕꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯐꯥꯎꯔꯨꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯧꯔꯛꯇꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯗꯣꯅꯦꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯗꯣꯅꯦꯁꯟ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯥꯊꯣꯛꯄꯁꯦ ꯑꯩ ꯃꯤꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯒ ꯂꯣꯏꯅꯔꯒ ꯄꯨꯟꯅ ꯗꯣꯅꯦꯁꯟ ꯚꯤꯗꯤꯑꯣꯗꯣ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯗꯣꯅꯦꯁꯟ ꯚꯤꯗꯤꯑꯣ ꯄꯥꯊꯣꯔꯛꯇꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯗꯣꯅꯦꯁꯟ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯂꯣꯏꯅꯅ ꯄꯤꯔꯤꯕ ꯑꯩ ꯑꯃꯨꯛꯀ ꯐꯣꯟ ꯄꯦ ꯍꯥꯞꯆꯔꯝꯒꯦ ꯂꯣꯏꯅꯅ QR ꯁꯨ ꯉꯁꯤꯗꯤ ꯍꯥꯞꯆꯔꯝꯒꯦ ꯐꯣꯟ ꯄꯦꯒ QR ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯗꯣꯅꯦꯁꯟ ꯇꯧꯕꯤꯌꯨ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯀꯟꯕꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ